Cheiraobagi numitka mari leinana miyamna Ching Kanaringei Lanmei Cheirakta Central Forest Division ki manung chanba Nongmaiching Reserve Forest ki Irilbung block ki saruk amasu oiriba Angourok Chingsang matonda yamna chauna Lanmei Chaklakhre Lanmei Chaklakhre pau hek phangbaga Irilbung Forest ki staff sing amadi JFMC Cheiraobagi members sing changsinduna mai adu matam chana kanba ngamkhre Lanmei Chakliba mafam aduda changluba aikhoigi Imphal Today ki paumi ngangbam amukombadagi paudamama taminasi ngasi si akoi meitai hindu chapa sinau khwai punamaki akoi chahi hoba sajibu charabu mini haribu mini sida manipuri tonga tom phamjingda akoi ching kaba tabak akoi loi kanari adu akoi sigi saru amoina akoi Cheiraobagi Angourok chingsang pareng Nongmaiching forest ki manung chanba adu irinbung bit office ki manung chanba sidasu kanari khongji mahadevadagi kanabani adagi Cheiraobagi awajing sing de kanabsu yawi laibak thibadi akoi hariba Angourok ki chingsang pareng sagulok hariba jaga sigi Nongmaiching forest manung chanba Angourok ki chingsang maton sita khoi Lanmei chaklai masirida akoi Cheiraobagi leiriba JFMC amasung idimu bit office ki staff forest guard mayam torga khoi Lanmei chakpasi akoi kangra mai pana kanjangre adu mai chakpasi pung torung makhai aswaida khoi mai chakpasi kanbangamgi khoi forest ki staff sing amasung joint forest management committee Cheiraobagi bitragi members sing ga torga khoi mai si kangi bani khoi masi mai si hariba mafam sida mai sagolok amasung Angourok hariba Nongmaiching forest ki manung chanba hariba reserve forest ki area sida mai chakpasi yamna toina thoi masi hantak ki oina ma tare nipalak mai chakhre haibatai ador masi hariba mai Lanmei chakpasi ngasi gi oina di masi mai chakpasi kanana tharambono haibadu khangdragasu akoi hariba si kanagumba akoi ching karakpa akoi mioi kharana akoi churup thakpa nisha chaba misingna akoi reserve forest ki area da akoi nisha charaga churup thakpa khotpa makoi hariba mising asina mai tharamgodra na singnabadi lei adu sab sabadi khangbadi ngamdri adar masigumba asi forest reserve forest kanbai basi akoi JFMC aduga forest department khatagi nate masi manipuri feature gi damaktani ngasi manipurda nongjugi sang naraktaba hawa nusi phim pharaktaba aduga tawriba mayam nongju akoi lausing uba yadaba ising phangtaba hantadasu Imphal da manipur greater Imphal ge area jing namarwaina ising liter da lupa lising liter lupa lising ma chonga liter ma lising ma chonga ge liter da koi lupa lising ma phaugi sangda ising lainai masi climate change na pirko akoi impact amani masi hariba sing asi kon jaraga de koina reserve forest kanba aduga leijariba reserve forest sing asi kanba bisi yamna tangai phadaba por amani haiduna khoi mioi kharana akhangai china tapi busu lei aduna yaragadi yam toina kasu nataba intentionally reserve forest tamai thabi thabaksi tobiganu reserve forest sabisi manipur gi miyam gi damakte tungi fisha gi damaktani tungi miron gi damakta khoina forest jungle sing ngak pagi tangai phadabadu lei aduna yaragadi jungle mai thaba reserve forest mai thaba haiba problem sing khoi aina tab thaba sing asi tobiganu haiduna khoi gi tonga tonga mioi section kya dagi phongdok pirakli aduna yargadi ngasi abin numistagi reserve forest kanbada khoi mipung khutimangna thodang labiu haiduna khoi tonga tonga ba JFMC gi maikai Cheiraobagi bitragi joint forest management committee gi maikai dagi amasung irimubud of bid office ki maikai dagi apha khoi wafam ase thambirakli khoi Imphal Today pawgi damakta khoi Angourok chingsang pareng dagi ngaba mukhom mitai correspondent Imphal East